Priyaga Bemogaso, Langlen Hoida Lagli. Langlen Lao, Jango, Noisune, Krakadi Lag Beabani. Yumnena, Yamla Narubasuna Tamasimo. Priana Ho la Ketarini, Hictiadaba, Aduginimi. Bemana I Queenie Lakbagi came to Pizarro draw. Langlina Pizarro came to Lady, Larabanina. Priana Yari, a lady and pucked up on your e. Bemana Long was so good, Raine. Quidre, Adobo, Matadiam Sai. Priana Kay Matanoisa, Nangdina, Narabak Parabani. Kay the Farino, Angang Matong Chadaba, Mingam of the Lady Robani. No any hero to Suna, Pura Amhani Quikiduga. Mohum said, Chap him money. Moonga di Timandro, Dress Casina Marolama, Officer Pod my city. Pura Moongam Nico. Bemana I demand a trading at Yumpan Gamare. Prianamo Hoini. Moy hongi mo ondo yam thikna mandro nong mega puthorok tana sir magal haisini ai diam no ningida langlen yare se mai maming do amta palakinu se DCP ki machane ni hero sar leiri noira sanduna minister machane na kanamu aleiri sunil haiduna afaw engineer amagi machane nuhai ai faba imungi machama sungak tani bemana adu fatro langlen yam fadori Angang macha pek lau bidu da. Dia folk wedri. Haying with the dang go do no. Aduni hintan creba. Priana. Haigum the na pakra diwala nibo. Adu di kayu pile. Langlen. Ay wari ligis de munata. Phone torok pa ay nasupay pa daba. Amu he kagtat pa. Adu may doba. Aday di mana message ina nga thari nang na phone torok tradi ay di na phone nagi laham na chat lagi kaina. Bemana. Mathangdi Thoriya laga sige toro minimi Aisu sounding manana ima baba na haidokani na haikramani Priana Adu di nangsu hen manro Minu shibagi torok paduba Atopa nupi da torubasu na tabaduba Langlen Priya Aisu ma banu shi Masa gyan tahan mapami Pura apang ni Aina haizin masunati Moya ni dasuni Hayang lay minara khang ni Yang pang krasani Adu moise wangang badi fasana here Bemana Hay to di kaino Ahan bathing na banu mituda Ahom na no bakadang do Yengo isay ga saksilak tanaba Priana Ado Ekwini kay pango ay no Kangdi Noy na pamba amheg ta pango Ay gidi ngay da Bemana Ado di ahong mo pangage Ay di ay Pagi daw manise Itanong shibigi ba Hayang na kaya manda pulap na minadoy ni Ako yung se Priana Ano gihara din na Nungay ni bo Langlen na Ano na fatro Priyaga ba yung mga so Tingsilak pa dagihan kre Matamari kangaw de Mangal yum da so Pazana kay no Same sa no honari Rosan nga suning na sayaw ri Rosan na Sak fazabo Tabro Sunin na Ingon ro Rosan na Ho ani magta Fazabo ngagta lay basa Tan mamyaw rin na Kaya dino nga chikning mamyaw Mangal na Noy ni si diba Rosan na Misi ang tuno ngay da Natin ang gisibo, hagdong nagi usi ulay ro. Natraga usi dagi hagdong ulay ro. Sunil na. Imay, kuhay faw dia. Point da hekta siya nini. Mangal na. Kaya nuno ni tawag sibo. Yang ang kanu ko, taning de. Rasan na. Ngay ko, nuno ni pa faw na drago. Faw na din na, supa faw na rin. Sunil na. Kaya gano din. Midi lohong am day siya. Phone da romance kem tawin hay aduga noy ni di thamoy don torobo mangal na ai su khangdi mana lohong trifal phone toro konon hay ai su bab ta de mana khaliba mayam do Rosan na heman romai de manung da thralai bam yaw dro lohong trifal phone toro kono hay de
luhongkanda maido phone paidoro ai fo yauna ko ngore ko swai matangse ai gen dam tadre mangalna mana pamjabado adum torasano ai shu yeloi adum yenga lege aina mabu kyam nusi haibase ai soidana ulangani aduga ai si kibra khaidonum chat kibra tawdamani suninna taning de asibu wanina laiminara kanana adum nusina ro lera duda siba gaina taning de ko mangalna mai mo ongdo manungda artha yam leiba male kaino ni khangdaba ai subab su tata de man torido asana kaishu khanjilu se magi su khanjabam leramni mangalna andune aina su khangdo ke na ngai se sunita sumachagi manakta lakli ibungo se cha silere ko mangalna ima thamodo sunita na Rosan Sunil noi ni bom talao ne warim ta sa se Rosan ga Sunil ga so Sunita gi manakta lakli ima kay matangi no ama sina khali sibu kari no ba mangaga tum nei mi kedo bi awrang ge ba Sunil na ima ma gi silu ngam dai gi ne kashunu sa thi biru no chak so inthi nu ngai na cha de do handa gi matang se ima gi na mata de na ma gi mo ong se nupi su ngata na thi do ima ma gi khan ba da ne matha yam sai Rosan na ima kem da khalu se nungai na le biyo namau lak torobani imau du budi gyanam taida ingsu tapino wangang thorak padana adum nungsi ima kai haidono khangdreda fare na thau to zaruro Sunita imung da changre Sunilna ing yam tapni ngang thorak padana nungsi ni somdana war kana jathariba war singam da bhotna bada nasa nupa sidi chara hele Rosanna ai su khangdreda kari bhai dona nupi si suna pura nupi ni nupa su pura nupa ni makok sak ngakta luhondra fawo phone dor kono haisini aduga masina pura nok tharaga leiri mangalna yare adwai da ne khabdang no ma lei haibna te sasala Sunilna laksarge waza masaksiga santhi akangbi umaladan Rosanna nang diam fajare ko santhi kangdaba faidar tangari bado adu hi male nangdi Sunilna yare wama khata birano nasine na sukre bhe lepte nang diam lepe ha ngang do to lei do kai gi no haiba matam ni sum hokre manga ga langlin ga so lohong mayam nak silakle Sakina ibema nangi ke poche wale wat pasing do amukta yeng thokse ima ahi kai suwatre ima na chagi dama angamba khara pirise masina igri yasare isa mathantane kai suwala loi ima ahi du kai su khande ba ai gi bo yam tuna yum du lai kibada ichagi sidi ngam da bagi wani ne ima sidi ba ngam da bai nati naya nu pa do war do du ni ibema madu yade ne nangbo mi gi mayum da chat khraga ne adumai tong nu ne mi ne hek to wanga ka dori bani nushi sana na lemi no ima ai loina gyan tai ka doroge sidi war ma khala mani khangdi ima na haiga da wani ne nane na ku gi seba do ningthi na tawbiu na poroi babu isor mak ni khan ga da bani aduda afawa yumban punsi ha ba do oi dori bani yum pan bai base nupi gi khota lei bani ko mi gi mayum da chatlaga ne be nupi olo no ima ai suloina khangi ha bani mi gi mayum do ain chatla thugai ro ge ha bana ti naya nu pa do gyan khra ta ba wa le ba adu ta han ge to bani hero sa ba mu payam kali madu fan ge to ba ai gi wadi ne ima na hai khra du ne haying mi gi mayum da lei khra ga ne mi gi yum kai na ba thabak torom ba ai bu fate ai nu ko warak pi na ba yam lei khangu sai tai ni ba pe la bani ai gi punsi se ama lak na ba ngam jing si da ne ai na tori ba thabak khudi mak sa mami se lauk thok la ga yeng lai doira kinom tori ba matamdi sumsum hokibana lohong manumi su yorakle imung anima marang tongni phajabagi hairurabadi changdam ningai oiba yaba pasak leite
ꯍꯥꯟꯅꯗꯒꯤ ꯐꯖꯔꯒ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯦꯁꯤꯜꯂꯛꯄꯒ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯂꯩꯇꯦꯡ ꯍꯥꯞꯆꯤꯜꯂꯛꯄꯒ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯃꯥꯁꯨ ꯁꯤꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ ꯂꯥꯡꯂꯦꯟ ꯀꯩꯁꯨ ꯅꯦꯝꯃꯨꯕ ꯅꯠꯇꯦ ꯈꯔ ꯋꯥꯡꯂꯞ ꯂꯩ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯗꯨꯝ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄꯗ ꯏꯄꯛꯇ ꯑꯗꯨꯝ ꯄꯛꯆꯩ ꯂꯥꯡꯂꯦꯟꯒꯤ ꯌꯥꯝ ꯏꯪꯅ ꯐꯖꯕꯗꯨꯗ ꯐꯣꯇꯣ ꯀꯥꯞꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯂꯥꯡꯂꯦꯟꯒꯤ ꯐꯖꯕꯗ ꯉꯥꯎꯈ꯭ꯔꯦ ꯂꯨꯍꯣꯡꯕꯒꯤ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄꯁꯨ ꯍꯧꯔꯛꯂꯤ ꯄ꯭ꯔꯤꯌꯥꯒ ꯕꯦꯝꯃꯒꯁꯨ ꯑꯗꯨꯝ ꯉꯟꯅ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯉꯥꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯑꯃꯒ ꯍꯥꯞꯄꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ ꯃꯉꯥꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯙꯣꯟ ꯌꯩꯕ ꯍꯧꯔꯛꯂꯤ ꯗꯤꯖꯤꯄꯤꯒꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯌꯥꯝꯃꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯤꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯆꯠꯄ ꯍꯧꯔꯦ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯒꯥꯔꯤ ꯄꯔꯦꯡ ꯄꯔꯦꯡ ꯂꯥꯛꯄꯗꯨꯗꯤ ꯒꯥꯔꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯂꯝꯕꯤ ꯆꯠꯍꯧꯕ ꯃꯤꯁꯤꯡꯗꯤ ꯃꯆꯤꯟꯅ ꯁꯣꯟꯅꯍꯧꯔꯤ ꯙꯣꯟꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯥꯡꯂꯦꯟꯗꯣ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯦꯟꯒꯠꯂꯛꯏ ꯄ꯭ꯔꯤꯌꯥꯅ ꯍꯦꯔꯣ ꯂꯥꯛꯑꯦ ꯍꯤꯔꯣꯏꯟꯁꯦ ꯃꯤꯍꯨꯜ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯂꯥꯡꯂꯦꯟꯅ ꯏꯁꯥꯁꯦ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯕꯦꯝꯃꯅ ꯉꯥꯏꯈꯣꯁꯦ ꯃꯁꯛ ꯌꯦꯡꯒꯦ ꯀꯌꯥꯝ ꯐꯖꯒꯦ ꯌꯦꯡꯁꯦꯕ ꯄ꯭ꯔꯤꯌꯥꯒ ꯕꯦꯝꯃꯒꯁꯨ ꯊꯣꯔꯛꯇꯨꯅ ꯕꯣꯔꯗꯨ ꯌꯦꯡꯂꯨꯏ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯄ꯭ꯔꯤꯌꯥꯅ ꯂꯥꯡꯂꯦꯟ ꯈꯨꯐꯖ ꯑꯃ ꯇꯧꯍꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏ ꯂꯩꯍꯧꯔꯤ ꯂꯥꯡꯂꯦꯟꯅ ꯅꯪꯁꯨꯕ ꯈꯨꯍꯥꯏ ꯐꯥꯎꯗꯦ ꯕꯦꯝꯃꯅ ꯑꯁꯦꯡꯕꯅꯤ ꯃꯒꯨꯟ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯌꯥꯝꯃꯤ ꯕꯣꯔ ꯀꯩꯅꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯆꯥꯅꯩ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯏꯁꯩ ꯁꯛꯄꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯩꯁꯤꯜꯂꯛꯄꯅꯤ ꯄꯩꯁꯥ ꯊꯥꯕ ꯀꯥꯡꯕꯨꯗꯨꯅ ꯃꯔꯣꯜ ꯑꯃ ꯄꯩꯁꯥꯗꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯆꯥꯏꯁꯤꯜꯂꯛꯄꯅꯤ ꯄꯨꯡ ꯌꯩꯕꯗꯨꯅ ꯃꯔꯣꯜ ꯑꯃ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯂꯨꯍꯣꯡꯕꯗꯣ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯔꯣꯁꯟꯅ ꯀꯩꯅꯣ ꯃꯁꯤ ꯃꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯁꯨꯅꯤꯜꯅ ꯍꯥꯏꯒꯨꯝꯗꯅ ꯁꯨꯛꯇꯣꯛꯎꯏꯔꯥ ꯄꯩꯊꯣꯛꯏꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯤꯌꯦ ꯐꯖꯕ ꯃꯁꯛꯁꯦ ꯂꯣꯏ ꯃꯥꯡꯍꯜꯂꯤꯕ ꯔꯣꯁꯟꯅ ꯈꯔ ꯃꯣꯃꯣꯟ ꯇꯧꯒꯦꯗꯤ ꯂꯩꯇꯦꯕ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯕ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯝ ꯐꯖꯅ ꯍꯣꯡꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯂꯥꯡꯂꯦꯟꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒ ꯈꯣꯏꯔꯝꯃꯤ ꯃꯕꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯏꯁꯥꯁꯤꯗꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯂꯥꯡꯂꯦꯟꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯁꯈꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥ ꯃꯃꯥꯕꯨ ꯈꯣꯏꯔꯝꯂꯝꯂꯒ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗꯣ ꯂꯥꯡꯂꯦꯟ ꯊꯤꯜꯂꯛꯄꯒꯤ ꯃꯔꯥꯡ ꯇꯧꯔꯤ ꯃꯉꯥꯜꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯊꯧꯕꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯋꯥꯠ ꯑꯄꯥꯗꯣ ꯐꯖꯅ ꯌꯦꯡꯉꯨꯀꯣ ꯑꯩ ꯑꯁꯣꯝꯒꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯃꯉꯥꯜꯅ ꯍꯣꯏ ꯕꯕꯥ ꯔꯣꯁꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯃꯉꯥꯜꯅ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯑꯩ ꯍꯥꯏꯔ ꯉꯁꯤꯗꯤ ꯏꯃꯨꯡ ꯆꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯦꯟꯒꯤ ꯇꯥꯗꯦꯗ ꯁꯨꯅꯤꯜꯅ ꯅꯨꯄꯥ ꯃꯥꯟꯅꯕ ꯇꯧꯔꯅꯣ ꯑꯣꯖꯥ ꯅꯨꯄꯥ ꯊꯣꯛꯎ ꯅꯨꯄꯤꯅ ꯉꯝꯍꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯔꯣꯁꯟꯅ ꯍꯥꯏꯒꯨꯝꯗꯅ ꯏꯕꯣ ꯅꯪꯁꯨꯕ ꯍꯦꯛꯇ 100% ꯊꯣꯝꯖꯤꯜꯂꯣ ꯔꯣꯃꯥꯟꯁ ꯃꯔꯥꯏꯅ ꯉꯥꯎ ꯆꯠꯆꯈꯤꯅꯤꯌꯦ ꯃꯉꯥꯜ ꯅꯣꯛꯂꯒ ꯅꯪꯁꯨꯕ 100%ꯒ ꯆꯪꯗꯧ ꯃꯥꯟꯗ꯭ꯔꯦ 180% ꯄꯥꯟꯕꯅ ꯐꯗꯣꯏꯔꯥ ꯈꯪꯗꯦ ꯁꯨꯅꯤꯜꯅ ꯑꯃꯨꯛ 180 ꯑꯣꯏꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯇꯧ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯔꯣꯃꯥꯟꯁ ꯇꯧꯅꯩꯅꯦ ꯍꯥꯏꯅꯩ ꯅꯪꯒꯤꯁꯤꯅ ꯍꯧꯗꯣꯡꯅ ꯉꯥꯔꯤ ꯂꯥꯛꯑꯝꯗꯥꯏꯒꯤ ꯃꯑꯣꯡꯗꯣ ꯃꯥꯜꯂꯤ ꯂꯥꯛꯄꯗꯤ ꯉꯝꯖꯗꯕ ꯃꯉꯥꯜꯅ ꯍꯣꯏ ꯌꯥꯔꯦ ꯍꯧꯗꯣꯡ ꯑꯩꯅ ꯗꯞ ꯇꯧꯔꯨꯕꯗꯩꯅꯦ ꯎꯁꯤꯒ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯃꯒꯨꯟ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯕ ꯗꯗꯥ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯅꯨꯒ ꯇꯧꯔꯝꯕꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯝꯇ ꯉꯥꯡꯉꯛꯀꯅꯣ ꯇꯧꯔꯛꯑꯦꯕ ꯁꯤꯗꯕꯨ ꯀꯔꯤꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯅꯣꯏ ꯑꯣꯏꯔꯗꯤꯅꯦ ꯌꯥꯝ ꯉꯝꯃꯅꯤ ꯔꯣꯁꯟꯅ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ
ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯕ ꯃꯆꯤꯟꯗꯣ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯨꯗ ꯊꯛ ꯃꯤꯟꯁꯤꯜꯂꯨ ꯑꯗꯩ ꯇꯨꯃꯤꯟ ꯂꯩꯒꯗꯧꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯑꯣ ꯃꯉꯥꯜꯅ ꯁꯛ ꯐꯖꯕꯣ ꯑꯗꯨꯒ ꯇꯧꯔꯕ ꯈꯨꯄꯥꯛꯇꯤ ꯆꯥꯕ ꯁꯣꯏꯔꯣꯏꯕꯣ ꯅꯍꯥꯟꯃꯨꯛꯁꯨ ꯅꯟ ꯁ꯭ꯇꯣꯞꯇꯅꯦ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯊꯥꯖꯤꯜꯂꯛꯏꯅꯦꯃꯤ ꯁꯨꯅꯤꯜꯅ ꯅꯨꯄꯤꯅ ꯈꯨꯕꯥꯛ ꯊꯥꯔꯛꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏꯗꯣꯏꯅꯦ ꯃꯉꯥꯜꯅ ꯑꯃꯨꯛꯇꯪ ꯑꯣꯏꯔꯗꯤꯅꯦ ꯌꯥꯝ ꯍꯥꯎꯕ ꯑꯗꯨꯕꯨ 3ꯔꯛ ꯁꯨꯔꯛꯑꯗꯤ ꯁꯨꯝ ꯅꯥꯔꯛꯏ ꯔꯣꯁꯟ ꯁꯨꯅꯤꯜ ꯍꯣꯏꯁꯨ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯍꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯐꯃꯨꯡꯗꯨꯗ ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩ ꯀꯔꯤ ꯈꯜꯂꯤꯅꯣꯁꯨ ꯈꯪꯗꯦ ꯃꯉꯥꯜꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗ ꯂꯥꯡꯂꯦꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯉꯥꯜ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯪꯉꯛꯂꯤ ꯋꯥꯁꯨ ꯉꯥꯡꯗꯦ ꯑꯗꯨꯝ ꯐꯃꯨꯡꯗꯨꯗ ꯐꯝꯂꯤ ꯍꯥꯏꯐꯦꯠꯁꯨ ꯂꯥꯡꯂꯦꯟꯗꯁꯨ ꯌꯦꯡꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯉꯥꯜ ꯃꯍꯥꯛ ꯂꯥꯡꯂꯦꯟꯗ ꯉꯁꯥꯏꯈꯩ ꯌꯦꯡꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯃꯉꯥꯜ ꯂꯥꯡꯂꯦꯟꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯅꯪ ꯁꯥꯎꯋꯦ ꯍꯥꯏꯕꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯥꯎꯔ ꯂꯩꯗꯣꯏꯔꯥ ꯑꯩ ꯅꯪꯅ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯤꯌꯦ ꯑꯉꯥꯡꯅꯤꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯅ ꯄꯤꯔꯤꯕ ꯑꯥꯊ꯭ꯔꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯝꯃꯤ ꯑꯩꯕꯨ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯕ ꯍꯧꯁꯤꯔꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯇꯅꯕ ꯍꯦꯔꯥ ꯅꯨꯄꯥꯅꯕꯣ ꯑꯁ ꯌꯥꯝ ꯁꯣꯟꯊꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯉꯥꯜ ꯂꯥꯡꯂꯦꯟꯅ ꯁꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯂꯥꯡꯂꯦꯟꯁꯨ ꯍꯥꯏꯐꯦꯠ ꯅꯣꯟꯈꯠꯂꯛꯄꯒ ꯃꯉꯥꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯟꯅꯈꯤꯗꯨꯅ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯐꯠ ꯐꯠ ꯂꯩꯊꯣꯛꯅꯩ ꯋꯥꯒ ꯑꯝꯇ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯉꯥꯜꯅ ꯏꯀꯥꯏꯍꯦ ꯍꯣꯏꯗ ꯁꯤꯅꯕꯨ ꯐꯔꯦꯗ ꯋꯥ ꯉꯥꯡꯅꯔꯁꯨ ꯌꯦꯡꯅꯔ ꯂꯣꯏꯔꯦ ꯁꯣꯝꯗ ꯂꯥꯡꯂꯦꯟꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦꯗ ꯅꯍꯥꯟꯈꯩꯗꯤ ꯒ꯭ꯔꯤꯒꯤ ꯍꯦꯛ ꯇꯛꯄꯅꯤ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯩꯔꯥ ꯈꯪꯗꯦ ꯃꯁꯛꯁꯤꯒ ꯏꯐ ꯍꯦꯛ ꯐꯖꯔꯒ ꯅꯣꯛꯇꯅ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯗꯗꯥ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯛꯀꯅꯤꯌꯦ ꯃꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ ꯑꯩꯁꯨ ꯗꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯃꯉꯥꯜꯁꯨ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯕ ꯍꯧꯔꯛꯂꯤ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯀꯧꯔꯛꯏ ꯀꯩꯅꯣ ꯑꯗꯨꯗ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯁꯤꯗ ꯇꯨꯝꯁꯤꯜꯂꯛꯑꯣ ꯉꯁꯤꯗꯤ ꯐꯠꯇꯦꯕ ꯃꯉꯥꯜꯁꯨ ꯐꯠ ꯍꯧꯒꯠꯂꯛꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯡꯂꯦꯟꯒꯤ ꯃꯑꯣꯡꯗꯣ ꯉꯛꯈ꯭ꯔꯦ ꯑꯗꯨꯗ ꯇꯨꯃꯤꯟꯅꯁꯦ ꯍꯥꯏꯔꯣ ꯌꯥꯔꯦ ꯄꯥꯞ ꯐꯖꯤꯜꯂꯛꯑꯅꯣ ꯐꯠꯇꯕꯩ ꯇꯧꯕꯅꯤ ꯉꯁꯤꯗꯤ ꯁꯤꯗ ꯄꯨꯂꯞ ꯇꯨꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯗ ꯀꯩꯝꯇ ꯁꯣꯛꯂꯛꯄ ꯌꯥꯔꯣꯏ ꯁꯣꯛꯂꯛꯑꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯣ ꯍꯥꯏꯁꯤꯅꯤꯀꯣ ꯍꯌꯦꯡꯗꯩꯗꯤꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯃꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯊꯦꯡꯉꯦ ꯑꯩ ꯑꯃꯨꯛ ꯍꯌꯦꯡ ꯌꯥꯎ ꯊꯦꯡꯅꯤ ꯃꯉꯥꯜꯁꯨ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯔꯝꯕꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯄꯣꯞ ꯇꯥꯏ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯨꯂꯞ ꯇꯨꯝꯂꯤ ꯃꯃꯥꯏꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯅꯔꯒ ꯇꯨꯝꯃꯤ ꯋꯥ ꯂꯥꯡꯁꯨ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯃꯥꯏ ꯊꯣꯛꯄ ꯂꯩ ꯃꯉꯥꯜ ꯋꯥꯈꯜꯗ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯀꯔꯤ ꯆꯦꯅꯦꯜꯅꯣꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯀꯟꯅ ꯊꯥꯗꯣꯛꯏꯕ ꯆꯦꯅꯦꯜꯁꯤꯕꯣ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯕ ꯆꯦꯅꯦꯜꯒꯤ ꯂꯥꯏꯟꯒ ꯂꯣꯏ ꯊꯥꯗꯠꯅꯤꯀꯣ ꯑꯁꯨꯛ ꯌꯥꯝ ꯆꯥꯛꯍꯟꯕ ꯑꯉꯥꯡ ꯐꯨꯕꯤ ꯃꯤ ꯑꯣꯠꯄꯤ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛ ꯀꯣꯟꯖꯅꯤꯀꯣ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯝꯕꯥꯜꯗꯩ ꯊꯣꯔꯛꯄ ꯗꯗꯥ ꯒꯥꯏꯗꯨꯕꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯕ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯈꯪꯗꯦꯕ ꯁꯣꯅꯣꯕꯤ ꯐꯣꯟꯅꯣꯕꯤ ꯍꯥꯏꯁꯤꯅꯤ ꯂꯥꯡꯂꯦꯟꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯐꯖꯅ ꯆꯥꯝꯃꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯆꯠꯍꯟꯒꯦꯕ ꯁꯤꯗꯤ ꯍꯧꯔꯛꯇ ꯉꯥꯏꯔꯤꯕꯅꯤ ꯇꯨꯝꯁꯤ ꯂꯥꯎꯒ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯃꯁꯛ ꯑꯁꯤꯒ ꯆꯥꯟꯁꯀ ꯑꯝꯇ ꯄꯤꯔꯣꯏꯕ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯀꯨꯝꯍꯩꯗꯨꯝ ꯌꯦꯡꯒꯦ ꯆꯥꯛꯀꯧꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯅꯤ ꯑꯩꯅ ꯂꯥꯛꯅꯗꯣꯏꯁꯦ ꯒ꯭ꯔꯤꯒꯤ ꯇꯛꯀꯦ ꯈꯪꯅꯦꯕ